पाउसे युमफम मरोइब पाउ खरा अपडेट तौजरी मणिपुर की डिपार्टमेंट ऑफ फिजियोलॉजी रेम्सता पीजीटी फाइनल तमलिबा डॉक्टर नाजिर अहमद बेलहुदासु कोविड-19 पॉजिटिव ओइख्रे लोइना मखाताब ऑर्डर अमा थोक्ट्रि फाउबा डिपार्टमेंट ऑफ फिजियोलॉजी एंड बायोकेमिस्ट्री रेम्स खुदक्तगी थिंजनख्रे मरक असिदा होगिबा पुंग कुनमरी दा भारत की ओइनासु कोविड-19 पॉजिटिव लिसिंग कुंथ्रागा मंगा समरी हुंपुगा मरी थेंगनादुना मियोइ चट्रुक मरफु सियनख्रे ngarang phopada lebak asiga punba confirm case lakh tara lising manga satruk kunthra ga tarit yauduna apun basi ki ba masingna lising kunga manga satruk supna mapan yaukre America da sungarang khakta da lising humra ga humdoi sahum marfu ga nepan thengna duna apun ba confirm case lakh kunthra ga taruk lising marfu tra manga supna kunga manga yaukre loina na apun basi ki ba masingna lakh ama lising ni puga matoi sama ga tara ga nepan oiduna world ki khwai gi makokta leire world covid-19 na positive oin khraba apun ba masing asi crore amat la kunthraga mapan lising kunthraga taret satret marfutra mapan yaukre amade sikhiba masingna lakh manga lising marfutra mathoi saban humpuga mathoi ne atop pau amadana chief minister Sindoknaba pamba BJP ke minister mari ngasi Delhi da Satkadauri state asi ki hojik leiriba government asi bulusin liba en berenbo chief minister oina leibada janingde mahakpo Sindoknabani haiba demand ga loina ayang BJP ke minister mari Delhi gi damakta imphal thoklagani haire Pokna pangna pangba paugi likul amaki matuk inna BJP ki minister mari TS Biswajit Works TS Radesiam Education B Hangkalian Agriculture amasung Napsa Kipken Social Welfare hayang Delhi da satuna center da leiriba BJP ki losing basing unarukani haire ngasi numidangsu BJP Bharatiya Janata Party ke minister mari amasung chief minister Sindoknaba pamba party asi ki MLA taruk kapun nami pangthoktuna center da leiriba party ki losing basing ga wafam asi taksillugadouri ki phirep asi laukhibani haire Minister Marina Delhi da satuna BJP ke National President JP Nadda amasung BJP ke National General Secretary BL Santos unaduna BJP ke MLA ayamba Chief Minister N Biren Sindoknaba pami haibagi sign tawba zerol singjo pisillaba yai haire Minister singna center da leiriba BJP ki losing basing unaga toriba asida party ki MLA singna Chief Minister ki thawong da pena da leiriba wafam sing paudam thuna khangalaba yai Chief Minister N Biren ki thawong thosel da pena da badagi maram sing dagi BJP ki mirep tamai paglakhiba MLA sing dagi Congress dagi defect tawraga government asida support tawrliba MLA sing dana hena lumna loba amade chief minister ki imu manung gi mari lena ba mi singna government ki department sing da khuting jinduna ayet apan piraga leire haibi yo hom sing jo mayek singla thamlaba yai haire BJP ki losing basing state asida lakpina basu minister singna haijagani aduga hauji BJP ki legislature sing gi manung da losing ba Sindoknaba ki leire be irang asi athuba matam da waroisin ama purakna basu taksillugadouri haire Next bayai BJP ki MLA singki maraktagi party asi ki legislature wing ki leader su oiriba chief minister N Biren asi Sindoknaba anobulu singba ama khallu haina mamangdagi takna duna lakhibani maraga sida chief minister oiramba O.Ibobi Dagi CISF Lwthoklagani chief minister N Biren amasung ninthau laisem sana jawba CISF na ngakba hauragani mapangal jamna kanna leiriba NSNIM amasung atai kutlai paiba lupkya ge khwaidagi tamthiba yeknabani aina launa khiba Manipur ge hanagi chief minister O.Ibobi ngaksen bagi thawong thawdang loramba center industrial security force CISF ngasi nongmani sigi manung da Louthoklagani thajaba yaba mafamdagi phangba pauna hai union home ministry na O.Ibobi Dagi CISF Lwthoklagani amasung mangoda piramba CISF ki person sing aduna chief minister Nongthompa Biren amasung MP khak FB kan krapaning thawlai semba sana jawba ngak senana ba state ki home department da jathang pirakhiba laikre jathang asi ki matung ina ngarang Manipur police ki CID special branch ki team ama ngarang ex minister O.Ibobi ki quarter da CISF na ngak seliba mafam sing adu yangchen ki madugi report ama ngasi Manipur ki DGP da pikhat khre report asi ki matung ina CISF ki personal sing adu ngasi nongmani ni sigi manung da Louthoklagani haiba ki thajaba leire Pawasina makhatana hai ex minister O.Ibobi Dagi CISF Lwthoklagani su mangonda hanadagi leiba Z+ ki security adude adumak thangkhigani tawbada de CISF ki mahota Manipur police na oina khllaga aroibada contesting asi maroiba pau khara asi bo pawdum seriba Manipur Local News YouTube channel amadi Facebook page asi degi yengbir bapuna makpo thagachari loina na channel asina atom da kanarabadi subscribe like and share tawba kawfi kuno puna makpo amuka hanna thagachari